ngarang pongkiba pau se de yumpham oiba maroiba pau amakhaktama update tawjare Ojasinggi demand Fangnaba hotnabada Maheiroisingbu Khutlai Oina Sijinnaba India asi democracy chatpa lepak aba oirubana mipum khudimak man pamliba demand sing adu tanbagi hak lairabasu demand tanba matamda atopa section chinda akaiba ayatpa pinaba khonaba aibasidi yamna chumdaba thawongne central government gi Ojasing da taret chuba pe scale chanakibagi matung ina state asigi school Ojasing dasu UGC ki taret chuba reverse pe scale pigadabani aina Ojasing ki lupsing na demand tawriba simram chai government asu Ojasing ki demand asi pifam thoge masida jamna maung baril tadribadi Ojasing na makoigi demand Fangnaba hotnabada Maheiroising education da akaiba piruidaba maungda black base theduna Khongjang chngsinba natragana atopa democratic oiba Khongjang kaya ama chngsinbada akaiba leite tangai fadrabadi government na makoida tarit chuba UGC revised pay scale pigani aina thajaba pikhibasing adu thabak to onthok pide aina law court chatpa yabagi oitokpasing leirabade madumda mai onsinba chumme natragana Ojasing ki mhot silaga association ki thawpubasingna non violence oiba mongda demand phangdriba phawba sidriba phawba Khongjang chngsinba suyai madugumbasing adu loina kanthoklaga Maheiroising ki exam matam Leplabakan asida Nanghouroidabagi matagum says work strike Khongjang chngsinba asidi makoigi demand phanglaga loire Maheiroisinggi punsi manglabasu haibaga chap mannei thawung asimak Maheiroisingbu Khutlai Oina Sijinnabani haibasi mayek sengna ulle mamang jahi ki March dagi sanglaba matam asi COVID-19 pandemic na maram oiraga Maheiroising ningthina larik laisu tamba phanggidrabane online class tawribasing asidi ugi mahutta kegena mahut sinbagumbane maduna Maheiroising da thoina kanabasu piba nate ina kera khunba asau asang imung sing dadi makoigi masa masu sing adu asau ba senpham piduna Ojasing thamduna ningthina mahima sing tambirabasu senthok lambi watlaba imung sing dadi maduge ona taina badat leiba ngaktane matamgi matung ina COVID-19 pandemic asi patharakpadagi government ki akhanaba thawrang amagi makada Maheiroising sing angdoktan laik tamba horakpada amuksu Ojasing na makoigi demand pide haiduna says work strike ki Khongjang chngsin ba aside Maheiroising asi loina manglabasu jare haibaga chap mannei Maheiroising ki parikha maya asida Maheiroising education da akaiba pigadaba mong Khongjang chngsilabade makoigi demand sing phangani parikha loikrabade Ojasing da Khongjang chngsilibasing adu sarkar asina tararoi habegi matagum parikha gi matam Leplabakanda sintha lepagi Khongjang chngsinna Maheiroisingbu takngaunanabu hotnaba asidi lai gorugumna launaraba Ojasing gi wakhalol adu yamna fajadaba amu oi haibadu hainagadabana Maheiroising academic career akaiba piroidaba mongda Khongjang chngsinbani henna Chumgani sarkar ki maikadagi su Ojasing da laknabagi mongda thabak tawbagi mahutta hanna cabinet na warep loduna Loukhrabanina athoba matamda Ojasinggi demand asi pithokpana henna Chumgani nakal ani gi angam tanabada Maheiroisinggi career mangnaba hotnaba chumloi aroibada Manipur local news YouTube channel amadi Facebook page asidagi yengbir bupnambu pathakachari channel asin adumna kanarabadi subscribe tawidribasingna subscribe tawirmodalena like and share to busu kabi gunuk namukpu amukhanna thagachari